Ngara numida wenam phongkiba panam pause digi madu eba pau khara khangasada kamyamda khudo tamjige center gi wafamda phongna singna riba kotu gi mathakta khudakta legal action lawgadavani kokomi union government gi wafamda phongna singna duna wangang liba committee on tribal unity kotu gi mathakta khudakta legal action lawfam thoi haina coordinating committee on Manipur integrity kokomi na demand tawre kokomi na thadorapa cherol amana kotu na March ahomda cherol ama thokchuna union home minister amade government of India bu phongna singnaba thong lup asina akama mawngda yaningde kotu gi wafam adu unconstitutional oibada natana national unity law and order amade Indian state ke sovereignty bu singnabane Kukizo community ki declaration haiba kotu gi wafam adu Leiba asigi unconstitutional framework amade democratic puthawoidavani maram asna asigoma warol ama phongna thokliba asida kudakta legal amade administrative ki akama miyeng sangadavani haide cherol asina union home minister na Delhi da pangthokiba high level meeting da pikiba directive chingning singladuna mifam aduda union home minister na Manipur da mahusagi punsida hanjil hannaba khongthang amo oina tha asigi nipaldagi Manipur gi lambi khudimakta miyam athingba amadi akiba leitana chapa haunaba directive pikibane wafam asima kokomi na taramna oa adubu karigamba union home minister amisana masana ngangkiba wafam ngaktaba tarabade shanti pamjaba lamdam asigi miyamna mangonda leiramba thajaba adu mangkhigane Manipur da irang asi tholakraba matung union home minister masana pikiba thajaba kaya ama thabak to onthokidaba state asigi miyamna mayek sengna ningsingli haire Kukijogi area da no free movement lehalwe haina ngarang kotuna phongna ngangkibu wafam Indian constitution na piriba fundamental rights atamna na singnaba unlawful oiba wafam nei Indian territory manungda chathok chachin tawbada community amatana thingbagi hak leite masigi mathakta Kukijo volunteer amata phaba yaroi haina kotuna warning tawkiba simaksu rule of law bu singnabane lodina makhoigi demand phangdana government na santi puraknaba thabok lakhotpa yaroi hariba asimaksu makhoina tawriba thaba ase rebellion ni haiba mayek sengna takle maram asina center na rawpa khongthangda apamba ayepa pirakpa miyoi khudimakki mathakta akanba legal action lawfam thoi hainasu kokomina demand tawrakle cherol asina hai nation ge sovereignty bo phongna singnariba kotu amade masigi lusingba singi mathakta union home minister amade government of India na khudakta legal action lawduna cherol adu thokpada chenava sing enforcement agency singna phaduna community amatana amade group amatana national integrity da singna bayade haba ulkadabani hainasu center ge pungning singsile kokomi gi oina apunba Manipur ama haba wafam asida asepa phirep laibana national sovereignty da singnaba sing yade haiba khangangadavane amadi asigoma separatist wafam asibo democratic institutions sing civil society organizations sing amade responsible citizen khudimakna condemn tawfam thoe Manipur thuganaba honnarakpa thabak singda kokomina tumina yengduna leiroi law chanaba lamdam ama oibana Manipur gi integrity ngaknaba khudakta action lawgadabani hainasu kokomina phongdorakle makhatarapa pauda March Nepal digi miyam galoina changba yanadriba chingi maphamsingda santi ke paujel puba khongsa chatlagani folks miyam galoina Federation of Civil Society Organization folks na March Nepal dagi changba yanadriba buffer zone haina leiriba chingi maphamsingda santi gi paujel puba khongsa chatlagani haina folks na phongdokhre Federation of Civil Society Organization folks ka puna chaminaba lupkun gi thomi yauna Singmairong Wall Cemetery manakta leiba lup asigi mayai loisangda pangthopa paugi mifam amada post ki presidenti S Manihar na hai saliba tha asigi chachat amada union home minister Amit Shah na sia logna Delhi da pangthokiba mifam amada March Nepal dagi Manipur miyam state asigi lambi singda free movement yahalagani ayat apampira pa khudimak serak pigani haina khangan khraba matung Santi ki paujel puba khongjal ama March Nepal dagi hauduna buffer zone oina leiriba tongan chingi district singda chatnaba sem sare masida leiba miyamna su saruk yabiyo haina appeal tawki
Mahangna makha tan hai Union Home Minister na mayai tangbol lauduna Delhi da famkhiba mipam amada laukhiba warep marigi manungda March Nepaldagi Manipur gi lambi singda miyam apanba yauduna chathok chasin hihalagani haikhiba aduga mari lenyana Fox ke member amadi loop asiga chaminariba loop kunga puna khananaraba matung Manipur da lairiba tunga district sing buffer zone ni haina thamliba lambi khul singi mafam singda ahamba khongthang oina santi gi paujal puba khongsa ama chatliba tha asigi Nepaldagi Impaldagi khongsanduna Manipur miyam kalonana chatnaba sem sare khongsat asi santi gi paujal puba khongsa ama khaknatana India lengang thamlakliba wafam asi kadai phawba thaba oina onthokpagi India lengang kaya yamna pukchel sengna thabak tawbagi haiba khangnabagi damak chakadariba khongsat amani khongsat asigi panthungpham oigadariba mafam aduda lairamba tunga community ga punna tangdu laitaba nungsi chanana leminaba adugumba Manipur ama oiraknaba laishon tension punna taminagani lonina Manipur da lairiba yelawmi singna khongsat asibu isa gi thaudang amane Imale baki damak ni haiba wakhalolda saruk ya biduna khongsat asibu mapum phanbiu haina su miyamda appeal tawki makhatarapa pauda question leak ohembada chenaba oja ani phare question melauba higher secondary exam gi ngarang pangthokiba physics subject ki question paper leak oikhraba cyber crime police ki chauna mai pakpa ama oina thaudo aduda chenabani haiba AOC ama yauna oja ani phagapangamle Chenariba oja ani makthawada leiba Paradise English School gi oja ngaktani haide lodina masimaksu exam asige center oibani haide Faraba oja ani adude school asimaki vice principal ni haiba thawa district ke Nepra company makha leikaidagi maibam Sunil sei kuntrag humdoi apoboy M Ibomsa amasung assistant teacher oiba ningombam jagadi sei kuntrag humdoi apoboy N Vidyasor Thabar okram dagi ni haide makhoi anigi manungda maibam Sunil na exam center asigi AOC oibani madugi mathakta masagi yumda lanai oiba mairoi singi hostel amasu chalaiduna leibani exam asigi question paper leak oibagi matangda Council of Higher Secondary Education Manipur na cyber crime police da wakatlaba matung thigatuna makhoi ani phagatpangamkibani question leak ohemba asida chenaba mayoi sing Makhata na phaganaba hotnari haiba cyber crime police ki SP Ningombam Zone na phongdorakli wafam asing asi second MR da leiba cyber crime police station da pangthokiba pangmisinga unaba amada phongdokibani SP na makhata na phongdorakpada bosem na lawba examination question leak oibagi singnaringai cheraksida kosem na amuk leak ohelak haiba silebak chibani Khudakta kosem na question leak oibagi matangda Manipur police ke cyber crime unit ta complaint thangalakibani mahairoi singi khalaga athuba matamda thabak paikhatuna hairiba miyoi asingara numidang phaba ngamkibani makhata na su chenaba miyoi sing phanaba kanna honari haiki mahangna makhata na haikibada mahairoi singi yengduna asiguma thawng ase makhata na thoktana bahona se makhata na mari leinaba authority chingna akamba checking tharong lakhotuna makhata ba exam singda ingna pangthokmina si haina appeal tawki makhata ra papawda Jiribam da truck amasung oil pumb mai chaklakhre ngasi nungthil pung amaga minipurom tarakpada Jiribam ge Lakhipur da leiba oil pump MS Injiri station ge electric panel room khangauduna mai hauduna chalakpadagi Jiribam fire sub station ge sub officer CS Ranjit Kumar na Luchingba team amana matam chana changsinduna ka hena ama ata thokadabadagi kalhaure haide adum oinamak thaudo asina maram oiraduna oil pump asi thonglon khre haide amaramda ngasi ayu anganba pung mari ga mini kunthra gani parom tarakpada Imphal Jiribam lambi gi lengang popi area da lambi sembagi Leiba Homba FS company gi ni haiba truck AS09 BC0855 ta lambi gi mathakta tingba electric ki SI line da thenglubadagi mai hauroktuna chakhre adum oinamak fire service na matam chana kalhobadagi kai hena ama ata thokidre haide makhata rapa pauda khoire na chikpada IDP ama sire miyoi ahum na hospital da leikatnari yamna tanga thokpa lebak thiba thaudo ama oinam AC gi manung chamba kaithel manbi police station na konba Leimarang wairoi chingdagi housing na Manipur da thokliba irang asida
Leimaram Government High School Relief Camp Zangzapam Lauriba IDP Mari Khoirina Chikpadagi, Ama Laikanaba Ngamdana Laikidre, Ahumna Aruba Pibam da Laikanare.